Mayam Bukuramjari, Adum Ningbiriba say Impact News ni, I SOPHIA HIJAM na Hosi Pungzasi Pawagi Maruiba Pausing Miam the Pijari. State Asida, Lona Tinkraba, Lal Harup Singi Tabak Torom, Laksinaba Haidina, Security Force na, Lokatpa Sexin Torangi Manungsan na, Lona Tinkraba, Lal Harup Karagi Gator Shing Fare Haidi. Khongthang asigi manungsan na security force ki kangbu mana micham miyam dagi senkhai thumkhai sathabani haiba lona thingkraba lalhaurup KCP MFL gi active cadre ni haiba miyoi ani phabangam ki Thobal district ki Thobal police station na konba Thobal bazar dagi faraba makoi ani adudi Imphal West district ki manungchanba Kaisampat Thauda babok laikai dagi hojikna faidinga da leiba Abuzam Sumit Singh alias Tangbi chahi kun amadi None district ki Khopum Ghatau dagi Bakusung Gangmai chahi kun ga humdoini bakoi ani dagi donation card ni phugani pansu phangbangam le hairi Lona Thingkraba Lal Harup RPF PLA ge active cadre ni haiba miyoi ama security force ki kangbu mana Imphal West district ke manung chanba Kumalampa ki ISBT manakta gi fare hairi faraba miyoi adu Thobal district ke Nongpok Sengmai police station na konba Leirong Ten Pitra Yairipok tagi Nam Dhanaraj Singh alias Apung Kawi chahi kun ga mapan sure miyoi asidagi Honda Activa scooter amasu phangbangam le hairi Imphal East District Police amadi CRPF ki apunba kangbu amana miyoi ama brown sugar kg ama ronga konana fagat pangamkre police na brown sugar ga konana fagalaba miyoi adu Bisnupur district ke manung chanba kwakta ward number 5 tagi haujikna Manipuri ge Mother Teresa manakta leiba MD Wahidur Rahman chahi kuntra ga manga apokpa lekhidraba MD Jahoruddin ni Impact News na Police tagi fangba pauda Imphal East District Police ki ANTF na hatagi mafam kharada drug pithok pisin tawdore haiba akaknaba pau ama fangke pau adugi matungina numidang pung 9 taramdaida SP Sibanan Survey Additional SP Law and Order amasung Additional SP Operation gi mijeng makhada ANTF ki kangbu amagalonya MNN Sector Range QAT Del 232 Mahila Battalion amasung 109 Battalion gi QAT ga punba kangbu mana hata da operation chathake operation chatharing gi manungda Wahidur hariba miyoi asi polythene bag ama parduna lakhi hairi mahak singna badagi detain tawduna thambaga loinana Imphal East ki DSP Diras laklaba matung check tawba hauki check tawba duda mahak na pairakpa polythene bag aduda brown sugar yaurongki bani Wahidur gi mathakta logi oiba thabak laukhanaba mahak masadagi faba ngamkhiba brown sugar aduga konana Porongpat police station da sinakre hairi Matang sois da break ama lauzage break ki matungda Manipur amasung malem gi tongan ba ipau singi puduna laksage Impact News pu mijeng tarun leibiu Ayah Jenny Kurai Megi tarik kunsha dagina Jun gi tarik kunipan phau bada BLO yumthong kudingi lakan makhoi na piran ba enumeration form mention biraga BLO da sinabi enumeration form submit tawidra badi voter list ka ming yarok loy akupa marol gi dama BLO da hangbiu natraga 1950 da call tawbiu I am in RU Mayambo Mukanataram Noksari Bulletin Asigi Makata Bapau Mayam the Pijari. National Investigation Agency NIA na Fakiba Rambai Tengol gi Thomi Singh Athuba Matamda Thadokadabani Haiduna Nongmai Bungi Miyam na Khongjang Sangchinkre Khongjang adu Nongmai Bung Women Development Mera Paibi Association Asinduna Imphal East ki Wangkhai AC gi Manung Chanba Nongmai Bung da Chathakibani Khongjang adu da Saru Gyakiba Mera Paibi gi President Mutum Sobitana Kuki na landarakpa matamda isa singna makuta khulai paiduna lamda masi kankibani mama oibi kanamtana masa amabu makuta nongmai paiduna lan thengno hairoi leibaga sigidamakta angang singna lokhiba thaudang adu kaudaba fai mari leinaba authorities singna Arambai Tengol gi Thomi Singh phaba punba amata tawhalloi haina pikhiba thajaba du thabak oina onthokpiu hairakle Kum amagi tangai fadana low panba haunabagi darkar oiriba fertilizer sing lomi miyamda ataba mamalda fanghanabagi pandamda hairoki lomi singda fertilizer yenthokre ngasigi fertilizer yenthokpa duga mari leinana hairoki Lomi Sinthangamba Laishamna Haikibada Department Kaktana Hona Basungamloi Punna Kusam Naduna Hona Minaraga Manipur Shi Sinjakta Mipal Tangdaba Semilon Fagatpa Potok Marang Kaiba Lamdam Ama Ohenaba Honabada Punna Taudang Lominasi Haina Apil Taraki
Reba I Foundation Uripog Yambem Laikai Amadi Lasham Kulem Laikai Development Committee Naurem Thong na Pun na Kusam Naduna Nong Magyoiba Lem na Mid Lying Bagi Camp among Asi Naurem Thong Lasham Lairak Community Hall the Pangtokre Camp Haduda Eye Testing Myopia Management, Cataract Screening, Conjunctivitis na singba sing lem na lying ki, loina na Reba I Foundation gi maikay degi senior citizen singi oina lem na power spectacle pibaga loina na lying ba lakpa mipum khuding makki hidak langthak laibada chada yangkai discount amadi lem na frame phangbagi kudong sabasu piki. Hauzik sanabagi pauda Malemgi tongan-tongan ba mafam singda pangthok na bagom ngasi Manipur da su Olympic Day run gi thoram pangthokre ngasi Kumalampak Sports Complex da laiba Olympic Bhavan gi Kodyata Manipur Olympic Association na sinduna pangthokiba thoram maduda lamdam asigi tongan-tongan ba Sport Association singdagi lakpa oza amadi sanaroi lising ama makhai rom na sarugyake Olympic ki masana asibu pangthok na ba honabada Pierre D. Covertina Soba Thaudang Kaya Logduna, Englishing Amagachani Pan Marfutara Marigi, Jun Kunga Humdoida, International Olympic Committee asi Perista Semki, Numidasibu International Olympic Committee gi Ahan Bamapog Numit ni Haina, Switzerland gi San Mortista, Austria, Belgium, Canada, Great Britain, Greece, Portugal, Switzerland, Uruguay amadi Venezuela yauna pangthokiba nipugani thoi suba International Olympic Committee gi mifam aduna ware basilauki ahan boina kilometer manga natragana kilometer 10 sangba lamzel amaga loinana Olympic Day run gi thoramasi inglising amaga chamapan marfutaret ki June kulhomdoida pangthokpa hauki ngasidi malem sinba tungna miyoi sa kaya na sarugyaduna Olympic Day run gi thoramasi pangthoknari ngasigi thoram aduda Manipur gi se minister Y Kemsan Youth Affairs and Sports Manipur ge Minister Govindas Konthaujam Kaisamthong ACG MLA Nisikanta Sapam Hairok ACG MLA Dr. T.S. Radhesham amadi Manipur Olympic Association ge President Sunil Alang Bangaloyana lamdam asigi sana khonabagi lamda kathokpaga loinana sanaroi kaya bu takpi tambiduna malem gi thakta pukhatna bahona zariba miyoi kyana sarugyake Sports na Manipur bu malem da masak takuna lakpaga loinana Manipur dagi Olympic Games ta sarugyaba ngamba sanaroi taraga mapan puthokraba matung makhatana lamdam asidagi afaba sanaroi kaya puthoknaba sana khonabagi lam kaya da honariba oza amadi sanaroi singbu miyam na mateng pangbiduna afaba khunai ama ohellasi haina ngasigi thoram aduda sarugyakiba Manipur gi se Minister Y Kemsan amadi Youth Affairs and Sports Manipur ge Minister Govindas Konthaujam ani na wafamasi lamdam asigi miyam da pauzelasi piki Honaba leptabaga kariga isona pibaduga ai sanarapta khanba sanaroi determination amale ai buktan sama ingani hadi buktan sama du inba ngamna honabagi khangdo any field education do igera any field sisinaba matamda adu mai pawi da bagi maram dai tiese se koi phune yamina kanda na koi phuna afaba angang akta oro aina isora thawni jari sports ta ekhoina proposal mayam tharaga su ekhoina phangmangam da badu honorable chief minister na as a sports person mak masamak sanaroi ama oina kumsigi sanba sahida isa singi equipment launaba lupa karor manga hapiragani haibagi adugumba yamna ekhoina kharanga na report ama fulfill dawjabagi tawanbibagi damakta honorable chief minister ko sports department gi taraftagi amasung isa singi taraftagi thudongna thaga sawphongdoksari Matang Swais the Bulletin Nasiloshinjre Manipur amasung malem gi tongan-tongan ba mafam singda thokliba I pausing gi damakta Impact News pumijeng ta lebi Sri Sri Gaurachandraya Namaha Purashram Daikhoi Khwai Pumnamaki Irakta Tinbiramba Sri Okram Hareshwar Singhana